ꯐꯖꯕ ꯀꯣꯕꯤ ꯀꯦꯞꯁꯨꯟ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯁꯤꯡ ꯍꯥꯞꯄꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯍꯥꯟꯅ ꯐꯨꯠꯇꯣꯛꯑꯦ ꯐꯠꯇꯕ ꯐꯖꯅ ꯊꯣꯛꯂꯛꯄꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯃꯨꯛ ꯃꯨꯕ ꯊꯣꯛꯂꯛꯏ ꯃꯌꯥꯝ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯐꯖꯅ ꯆꯥꯝꯕ ꯂꯣꯏꯔꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒꯦ ꯇꯤꯜꯍꯧ ꯁꯤꯡꯒ ꯆꯅꯝꯒ ꯁꯨꯕ ꯆꯟ ꯖꯤꯔꯥ ꯃꯣꯔꯣꯛ ꯃꯤꯛꯁ ꯄꯥꯎꯗꯔ ꯃꯆꯨ ꯎꯃꯣꯔꯣꯛ ꯊꯨꯝ ꯍꯥꯞꯄ ꯀꯥꯎꯔꯦ ꯊꯨꯝ ꯈꯔ ꯂꯣꯏꯗꯤ ꯀꯥꯝꯊꯔꯛꯑꯒꯦ ꯆꯥꯛ ꯑꯣꯛ ꯊꯣꯡꯕ 이롬바 고비 ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕꯨ ꯃꯨꯛꯕꯥꯡꯅꯤ ꯀꯅꯥꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯕ ꯋꯣꯛ ꯊꯣꯡꯕꯗꯨꯅꯤ ꯋꯣꯛ ꯊꯣꯡꯕꯁꯦ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯄꯤꯛ ꯄꯤꯛꯅ ꯇꯧꯕꯁꯨ ꯆꯥꯔꯣ ꯍꯥꯏꯕ ꯌꯥꯎꯔꯛꯑꯦ ꯑꯗꯨꯅ ꯉꯁꯤꯅ ꯄꯤꯛ ꯄꯤꯛꯅ ꯇꯧꯕꯗꯨꯅꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯏꯔꯣꯝꯕ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯦꯀꯣ ꯑꯩꯅ ꯑꯣꯛ ꯃꯍꯤꯗꯣ ꯊꯥꯎ ꯀꯩꯅꯣ ꯇꯧꯗꯦꯅ ꯑꯗꯨꯗꯤ ꯆꯥꯅꯕ ꯇꯧꯁꯤꯜꯂꯒꯦ ꯁꯥꯎꯗ ꯃꯥꯜꯂꯦ ꯀꯦꯞꯁꯨꯟ kukernya fazla kamen tok tok lah kopi hỏi phải không ꯋꯣꯛ ꯊꯣꯡꯕꯒ ꯆꯥꯕꯅꯤꯅ ꯀꯣꯕꯤꯁꯨ ꯂꯣꯏ ꯍꯥꯎꯋꯦꯗꯅ ꯋꯣꯛ ꯊꯣꯡꯕꯁꯤꯗꯤ ꯌꯥꯝ ꯁꯝꯅ ꯀꯨꯀꯔꯗ ꯀꯥꯝꯃꯒ ꯐꯖꯅꯁꯨ ꯍꯥꯎꯅ ꯆꯥꯕ ꯌꯥ ꯂꯩꯔꯝꯃꯦ
เกือบชุ่นเผือกเท้าเมียมันที่ลาสกิอีโรมันจะมารู้ยังไงมารู้มาจางกูก็ได้ทำไปเถอะเท้าเมียมันที่พัชระเฮ้โควิดมีเนื้อหายบอกใช่ไหมเราตุ่มมาโรยเนี่ยกันไอ้ตุ่มแต่ว่าแกไม่เต็มให้ที่ทำบุญสุภาพเลยบอกไอ้คนนั้นให้ที่ energy อะทุกที่มาถึงตาก้าวเว้ยแบบอะทุกต้องเป็นจานที่แบบที่สร้างมาแต่เนี่ยไม่ใช่อยู่อะทุกนั้นสร้างคือที่ภาชนะเต็มเตาเลยให้ตายโอ้กี่ชิ้นมาชันนี่กูเอาอยู่ดิได้จ้ะบูบางตัวได้ข่อยว่ามันจะเกิดอะไรมันจะขุดอ้อยทำแบบไหนเจ๊แบบ
last piece skin again. ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯍꯥꯏꯗꯤ ꯏꯟꯇꯔꯦꯁ ꯑꯣꯏꯖꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯃꯤꯈꯨꯕ ꯑꯃꯨꯛ ꯋꯥꯡꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ